ꯑꯍꯥꯟꯕꯃꯛꯇꯗ ꯀꯨꯟꯖꯨ ꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯄꯨꯔꯅꯤꯃꯥꯗꯨ ꯌꯥꯝꯅ ꯍꯥꯏꯒꯠꯅ ꯆꯠꯂꯤ, ꯁꯛꯀꯤ ꯅꯥꯄꯟ ꯃꯥꯜꯂꯤ, ꯑꯇꯩ ꯀꯌꯥ ꯀꯌꯥ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯉꯥꯡꯇ ꯉꯥꯡꯅꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯀꯨꯞꯁꯤꯟꯅ ꯈꯪꯅꯕ ꯍꯣꯠꯅꯔꯨꯗꯦ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯔꯁ ꯂꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯔ ꯀꯔꯤꯅꯣ, ꯑꯗꯨꯗꯒꯤ ꯅꯧꯅ ꯑꯃꯨꯛ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖꯇ BA ꯗ ꯃꯤꯡ ꯆꯜꯂꯕꯅꯤ꯫ ꯇꯁꯦꯡꯅ ꯄꯨꯔꯅꯤꯃꯥ ꯁꯛ ꯐꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯀꯨꯆꯨꯗꯤ ꯍꯥꯏꯔꯞ ꯂꯩꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯊꯃꯣꯏ ꯍꯨꯕ ꯉꯝꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯔꯛꯄ, ꯁꯦꯠꯂꯛ ꯆꯥꯔꯛꯄ ꯏꯄꯛꯇ ꯄꯛꯆꯩ꯫ ꯃꯍꯥꯛꯀꯤ ꯑꯍꯦꯟꯕ ꯒꯨꯟ ꯑꯃꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤꯒ ꯆꯨꯅꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯀꯥ ꯍꯦꯟꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯄꯥꯟ ꯊꯣꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯇꯃꯛ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯁꯥꯗꯅ ꯁꯣꯏꯖꯥꯏꯅꯅ ꯂꯥꯏꯕꯛꯇ ꯍꯥꯏꯊꯔꯛꯄ ꯃꯁꯝ ꯈꯔꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯐꯖꯕꯗꯨ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯑꯗꯨ ꯃꯌꯥꯝꯒ ꯌꯥꯝꯅ ꯇꯣꯠꯅ ꯇꯤꯟꯅꯈꯤꯗꯦ꯫ ꯇꯣꯛꯅ ꯂꯅꯥꯏꯗ ꯍꯤꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕꯤ ꯅꯨꯡꯁꯤꯔꯩꯒ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯈꯤ꯫ ꯇꯞꯅ ꯇꯞꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯩꯒ ꯊꯣꯏꯅ ꯂꯣꯏꯅꯔꯨꯗꯕ ꯎꯈꯤꯗꯦ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯍꯥꯏꯒꯠꯅ ꯆꯠꯂꯤ ꯍꯥꯏꯅ ꯃꯤꯅ ꯉꯥꯡꯅꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯈꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯅꯤꯅꯁꯨ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯁꯤ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯂꯛꯅꯔꯨꯕꯗꯤ ꯉꯝꯅꯈꯤꯗꯦ꯫ ꯃꯌꯥꯝ ꯑꯁꯨꯝ ꯉꯥꯡꯅꯕꯗꯒꯤ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯨꯔ ꯀꯔꯤꯅꯣ ꯊꯃꯣꯏꯗ ꯏꯆꯪ ꯊꯧꯕꯒꯤ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯅꯤꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯄꯨꯔꯅꯤꯃꯥ ꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯔꯅꯤꯃꯥ ꯅꯨꯡꯁꯤꯔꯩꯒ ꯂꯣꯏꯅꯅ ꯇꯞꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯋꯥꯔꯤꯒꯤ ꯃꯔꯛ ꯃꯔꯛꯇ ꯄꯨꯔꯅꯤꯃꯥꯅ ꯈꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯈꯤꯕꯗꯨꯅ ꯊꯃꯣꯏꯁꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯑꯍꯦꯟꯕ ꯊꯧꯅꯥꯗꯨ ꯀꯗꯣꯝꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯤꯕꯅꯣ ꯏꯁꯥꯃꯛ ꯈꯪꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤ, "ꯅꯨꯡꯁꯤꯔꯩ, ꯅꯪꯒ ꯂꯣꯏꯅꯕꯤꯗꯣ ꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯍꯥꯏꯒꯠꯅ ꯎꯈ꯭ꯔꯦꯗꯥ"꯫ ꯅꯨꯡꯁꯤꯔꯩꯅ ꯈꯨꯝꯂꯛꯏ, "ꯉꯥꯎꯁꯤꯟꯅꯔꯦꯗꯥ, ꯆꯣꯞꯆꯅꯤꯀꯣ"꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯑꯩꯈꯣꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯈꯣꯏꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯅ ꯂꯦꯗꯤꯁ ꯀꯃꯟ ꯔꯨꯝꯗ ꯆꯪꯈꯤ꯫ ꯈꯨꯗꯛꯇꯨꯃꯛꯇꯗ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯍꯧꯔꯦ ꯍꯥꯏꯅ꯫ ꯏꯇꯣꯝꯇ ꯈꯜꯍꯧꯈꯤ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯉꯥꯡꯂꯨꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯁꯤꯔꯩꯒ ꯎꯅꯕꯗꯨꯗ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯛꯈꯤ, "ꯋꯥꯡꯂꯦꯝꯕ, ꯅꯪꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯊꯔꯛꯂꯕ꯭ꯔꯥ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ? ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯩ, ꯑꯗꯨꯒ ꯅꯪꯅ"꯫ ꯅꯨꯡꯁꯤꯔꯩ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯛꯈꯤꯗꯦ꯫ ꯑꯗꯨꯒ
ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯐꯝꯁꯤꯡꯗꯨꯗ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯇꯪ ꯍꯪꯒꯦ ꯈꯟꯈꯤꯕꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯔꯝꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯇꯩ ꯀꯌꯥ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯩꯂꯥꯁ ꯅꯠꯇꯅ ꯄꯨꯔꯅꯤꯃꯥꯒ ꯑꯇꯩ ꯃꯐꯝꯗ ꯎꯅꯗꯅꯕ ꯌꯦꯡꯊꯩꯅꯗꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯄꯨ ꯎꯅꯤꯡꯗꯨꯅꯇ ꯂꯩꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯀꯗꯣꯝꯒꯤ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯋꯥꯈꯜꯅꯣ ꯈꯪꯈꯤꯗꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯥ ꯈꯪꯗꯦ, ꯊꯃꯣꯏꯕꯨ ꯋꯥꯍꯟꯕ ꯍꯧꯗꯣꯛꯈꯤ꯫ ꯑꯁꯨꯝ ꯍꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯟꯕꯒꯤ ꯍꯧꯅꯕ ꯄꯥꯡꯗꯕꯒꯨꯝ ꯂꯥꯞꯊꯣꯛꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯅꯤ꯫ ꯑꯩ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯁꯦꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯄꯨꯔꯅꯤꯃꯥꯗꯨ ꯑꯩꯅ ꯊꯤꯔꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯊꯪꯅꯕ ꯁꯦꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯕ ꯍꯣꯠꯅꯈꯤ꯫ ꯊꯤꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯐꯪꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤꯠꯆꯤꯅ ꯈꯖꯤꯛꯇꯪ ꯌꯦꯡꯂꯒ ꯊꯃꯣꯏ ꯍꯨꯕꯒꯤ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯅ ꯅꯣꯛꯁꯤꯜꯂꯝꯈꯤ꯫ ꯑꯩ ꯊꯥꯖꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯅ ꯏꯇꯣꯝꯇ ꯈꯟꯍꯧꯈꯤ꯫ ꯑꯁꯦꯡꯕꯅꯤ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯤꯀꯨꯞꯇ ꯀꯨꯞꯈꯤꯕ ꯅꯣꯡꯊꯥꯡ ꯑꯗꯨ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯋꯥꯐꯝꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯇꯝꯁꯤꯔꯥ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯇꯝꯊꯣꯛꯅꯤꯡꯈꯤꯗꯦ꯫ ꯋꯥꯐꯝꯗꯨ ꯑꯩꯒꯤꯇꯒꯤ ꯂꯅꯥꯏꯗ ꯎꯍꯟꯅꯤꯡꯈꯤ꯫ ꯅꯣꯡꯃꯒꯤ ꯊꯃꯣꯏꯗ ꯄꯨꯉꯝꯗꯕ ꯋꯥꯈꯜ ꯏꯍꯨꯜ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯇꯅ ꯊꯜꯂꯕ ꯋꯥꯈꯜꯗꯨ ꯐꯣꯡꯗꯣꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯃ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯣꯅꯔꯁ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥ ꯉꯥꯏꯔꯤꯉꯩꯗꯅꯤ꯫ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯕꯦꯔꯦꯟꯗꯥꯗ ꯏꯇꯣꯝꯇ ꯂꯦꯞꯂꯤꯉꯩ ꯅꯨꯡꯁꯤꯔꯩꯒ ꯄꯨꯔꯅꯤꯃꯥꯒ ꯏꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯛꯈꯤ, "ꯃꯪꯂꯦꯝꯕ, ꯀꯦꯟꯇꯤꯟꯗ ꯀꯐꯤ ꯊꯛꯂꯨꯁꯤ꯫" ꯑꯩꯅ ꯍꯪꯂꯨꯏ, "ꯀ꯭ꯂꯥꯁ ꯌꯥꯎꯔꯣꯏꯗ꯭ꯔꯅꯦ?" "ꯑꯣꯖꯥ ꯁꯔꯠ ꯂꯤꯞꯇ ꯂꯩꯌꯦ꯫" ꯑꯩ ꯈꯣꯟꯊꯣꯛꯅ ꯅꯣꯛꯂꯗꯨꯅ, "ꯊꯛꯀꯗꯧꯔꯤꯕ ꯀꯣꯐꯤꯗꯨꯕꯨ ꯀꯔꯝꯕ ꯋꯥꯐꯝꯒꯤ ꯀꯅꯥꯅ ꯄꯤꯊꯛꯀꯗꯧꯔꯤꯕꯅꯣ?" "ꯄꯨꯔꯅꯤꯃꯥꯅ ꯄꯤꯊꯛꯀꯅꯤ ꯍꯥꯏꯌꯦ꯫" ꯑꯗꯨꯗꯒꯤ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯕ ꯏꯟꯕ ꯁꯥꯇ꯭ꯔꯒꯨꯝ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯦ꯫ ꯀꯐꯤꯒ ꯂꯣꯏꯅꯅ ꯆꯥꯅꯅꯕ ꯈꯔ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯨꯁꯤꯡ ꯑꯗꯨ ꯉꯥꯏꯅ ꯐꯥꯒꯤ ꯉꯥꯡꯒꯟꯕ ꯅꯨꯡꯁꯤꯔꯩꯅ ꯐꯥꯒꯤ ꯍꯧꯔꯛꯏ꯫ "ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯀꯐꯤ ꯄꯤꯊꯛꯅꯕ ꯀꯥꯎꯅꯔꯣꯏꯁꯤꯀꯣ?" ꯑꯩꯅ ꯍꯪꯂꯨꯏ꯫ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯀꯐꯤ ꯑꯁꯤ ꯊꯛꯄ ꯇꯥꯔꯕ꯭ꯔꯥ? ꯄꯨꯔꯅꯤꯃꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯅꯨꯡꯁꯤꯔꯩꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯁꯝꯅꯗꯕ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡ ꯀꯐꯤ ꯄꯤꯔꯕꯗ ꯀꯐꯤꯗꯨ ꯊꯛꯅ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯣꯏ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯄꯥꯡꯗꯕ ꯃꯀꯣꯛ ꯑꯣꯏꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯅ ꯆꯃꯝꯅꯔꯨꯔꯦ꯫ ꯋꯥꯐꯝꯗꯨ ꯀꯅꯥꯗꯅꯣ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯀꯣꯛ ꯉꯥꯎꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯔꯩꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯏ꯫ "ꯃꯪꯂꯦꯝꯕ, ꯉꯁꯤꯒꯤ ꯀꯐꯤꯁꯤ ꯅꯪꯅ ꯀꯣꯡꯕ ꯇꯥꯔꯦ꯫" ꯑꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯈꯤ, "ꯀꯣꯡꯕꯕꯨꯗꯤ ꯀꯣꯡꯖꯒꯦ꯫" ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯅꯨꯡꯁꯤꯔꯩꯒ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯅꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ
ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯟꯅꯔꯒ ꯂꯥꯛꯈꯤ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯣꯟꯗꯤꯟꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯗꯨ ꯎꯔꯒ ꯀꯦꯟꯇꯤꯟꯗ ꯐꯝꯂꯤꯕ ꯑꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯍꯧꯕ, ꯃꯃꯤꯠ ꯅꯥꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯒ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯗꯨꯅ ꯅꯣꯛꯄꯁꯨ ꯌꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥꯒ ꯃꯍꯧꯁꯥꯒꯨꯝ ꯀꯣꯏꯅꯗ꯭ꯔꯦ꯫ ꯋꯥꯔꯤ ꯀꯌꯥ ꯐꯣꯡꯅ ꯁꯥꯟꯅꯕ ꯉꯝꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯏꯃꯥꯟꯅꯕ ꯀꯌꯥ ꯂꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯐꯣꯡꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯀꯌꯥ ꯇꯧꯔꯛꯄꯁꯨ ꯌꯥꯎꯈꯤ꯫ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯈꯥꯡꯕ ꯋꯥꯔꯛꯇꯨꯅ ꯃꯔꯛ ꯑꯃ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯐꯥꯒꯤꯗꯒꯤ ꯅꯨꯡꯁꯤꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤꯉꯩ ꯑꯗꯨꯗ ꯅꯣꯡꯃ ꯀꯦꯟꯇꯤꯟꯗ ꯑꯩꯒ ꯄꯨꯔꯅꯤꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯉꯩ ꯌꯥꯝꯅ ꯊꯥꯖꯗꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯃꯪꯂꯦꯝꯕ, ꯉꯁꯤꯗꯤ ꯋꯥ ꯑꯃꯈꯛ ꯍꯥꯏꯒꯦ, ꯇꯥꯔꯣ"꯫ ꯋꯥꯐꯝꯗꯨ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯃꯣꯏ ꯃꯊꯪ ꯃꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯀꯔꯤ ꯋꯥꯐꯝꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯕꯗ ꯊꯃꯣꯏꯁꯤꯅ ꯈꯪꯅꯤꯡꯕꯅ ꯆꯔꯥꯡꯅꯈꯤ꯫ ꯑꯩꯅ ꯇꯞꯅ ꯍꯪꯏ, "ꯀꯔꯤ ꯋꯥꯅꯣ"꯫ "ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ"꯫ ꯉꯥꯏꯍꯥꯛꯀꯤ ꯋꯥꯐꯝꯗꯨꯗ ꯄꯨꯔꯅꯤꯃꯥ ꯅꯤꯡꯁꯤꯡꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯗꯕ ꯋꯥꯐꯝꯗꯨ ꯀꯨꯞꯅ ꯍꯪꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯄꯨꯔꯅꯤꯃꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯋꯥꯐꯝꯁꯤ ꯅꯉꯣꯟꯗ ꯉꯛꯅ ꯊꯣꯛꯏ, ꯅꯠꯇ꯭ꯔꯥ? ꯉꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯅꯤ"꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯐꯝꯗꯨ ꯎꯅꯨꯡꯋꯥꯏꯃꯨꯛ ꯆꯤꯛꯈꯤ꯫ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯈꯔꯅ ꯊꯃꯣꯏꯁꯤ ꯄꯤꯛ ꯊꯟꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯩꯉꯣꯟꯂꯣꯝꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯀꯤ ꯕꯥꯕꯨꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯒꯦ? ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗꯅꯤ꯫ ꯄꯤ.ꯌꯨ.ꯁꯤ ꯇꯝꯂꯤꯉꯩ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯛꯈꯪꯅꯔꯨꯏ꯫ ꯑꯁꯨꯝ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯗꯨ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯉꯥꯎꯕ ꯋꯥꯈꯜꯁꯤ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯄꯤ.ꯌꯨ.ꯁꯤꯒꯤ ꯐꯥꯏꯅꯦꯜ ꯄꯔꯤꯈꯥ ꯂꯣꯏꯈꯤꯕꯒ ꯑꯩ ꯅꯨꯄꯥꯗꯨꯗ ꯆꯦꯜꯂꯤ꯫ ꯃꯗꯨꯗ ꯄꯥꯕꯨꯡꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯀꯨꯏꯅ ꯇꯝꯂꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯊꯥ ꯑꯅꯤꯇ ꯉꯥꯏꯔꯤꯉꯩ ꯅꯣꯡꯃ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯒ ꯃꯪꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯀꯞꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤꯉꯩ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯈꯔꯅꯤ ꯇꯨꯃꯤꯟꯅ ꯈꯥꯡꯂꯝꯂꯒ ꯂꯥꯏꯕꯛꯇ ꯊꯣꯛꯈ꯭ꯔꯕꯅꯤ, ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯑꯩ ꯄꯥꯕꯨꯡꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡꯁꯨ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯅꯣꯝꯕ ꯌꯥꯕ ꯃꯐꯝꯗ ꯋꯥꯅꯣꯝꯗꯨꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯪꯂꯦꯝꯕ, ꯑꯩ ꯋꯥꯐꯝꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯗ ꯐꯥꯎꯕ ꯂꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯂꯤꯊꯣꯛꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯗꯨꯅ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯔꯅꯤꯃꯥ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯈꯥ ꯇꯥꯔꯛꯈꯤ꯫
ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯕꯨ ꯈꯜꯂꯨꯗꯨꯅ ꯏꯇꯣꯝꯇ ꯍꯥꯡꯂꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯕꯒꯤ ꯃꯊꯪ ꯄꯨꯔꯅꯤꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯋꯥꯐꯝ ꯈꯪꯈꯤꯗꯦ, ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯃꯪꯂꯦꯝꯕ, ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯑꯣꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯁꯨꯝ ꯊꯤꯅꯁꯤꯀꯣ"꯫ ꯑꯩ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯑꯗꯨꯕꯨ ꯊꯥꯒꯠꯇꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯣꯜꯍꯟꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯊꯃꯣꯏꯗ ꯄꯨꯔꯅꯤꯃꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯈꯟꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ, "ꯄꯨꯔꯅꯤꯃꯥ, ꯑꯩ ꯏꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯕ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯃꯤꯑꯣꯏꯗꯨꯗꯤ ꯅꯠꯇꯦ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯍꯟꯕ ꯑꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯂꯥꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯈꯟꯅꯁꯤ꯫ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯔꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯔꯦꯞꯄꯅꯤ꯫ ꯅꯪꯒꯤ ꯋꯥꯐꯝꯗꯤ ꯅꯪꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯈꯤꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯪ ꯑꯩꯇꯒꯤ ꯑꯣꯏꯁꯅꯨ, ꯃꯤꯌꯥꯝꯒꯤ ꯆꯤꯟꯋꯥꯔꯤ ꯑꯣꯏꯍꯟꯒꯅꯨ"꯫ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯩ ꯀ꯭ꯂꯥꯁ ꯃꯈꯥ ꯑꯃꯨꯛ ꯌꯥꯎꯔꯨꯗ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯈꯔꯅ ꯈꯟꯐꯝ ꯈꯪꯗꯅ ꯀꯣꯂꯦꯖꯇꯒꯤ ꯏꯇꯣꯝꯇ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫